Kuki lalawasingna mayum makai mai thadokkhibadagi tangjing mangjingda changjafam laudun leiriba napat ki khunjasing makhoyi oiba chapsaba relief camp ama leitabana maram oiraga yamna fibam chadana leihori hiram asigi matangda ikhoigi staff reporter Lakshmi Kongkham amadi video journalist Kelvin Huidromdagi akhanaba paudam ama Manipurda hozik thokliba irang asiga mari leinana haukhiba megi tang kun tareta kukila lahubusingna Kumbi Assembly Constituency ki manung chana leiba napat khulgi maite yumsing mai thadokhe thaudogaduda napat khulgi khunja sing masada seliba firol adu khak natana yumgi mamal yamlaba pochai sing hanna yenglamdana thawai hingnaba tangjeng mangjing tana chelakhe Tangjeng mangjing gi miyamna su nungsiba mityeng amaga loinana makhoibu changjafam pibikhi hauzik Mangjing Youth Development Association asilaga Tangjeng mangjingda relief camp ama hangdoktuna lanjelak pusing changjafam piri relief camp asida napat ki khunja humfudra taret amadi kukila lhobusing na ngahak leitana nongmai kapsinduna attack chathabadagi khunda leitana leiba ngamdraba khabuk khuldagi khunja nifuga nipan punna khunja chamaga kun manga rom leiri relief camp ama hangi haibagi wa khaktani lanjelak pasing punna leiba yaba community hall natraga school na chingba amata khul asida leite masina maram oiraga khunja singna jingha wairaga pakhan macha amakha khandoklaga chak thongpham amaga leifam amakha ka sembani tumpham chapham matik chana leiba nate numidangi matamdadi relief camp ta leiba mioi ayamba khunja singi yumda soidangduna lehori Tangjeng mangjing asi Imphal dagi lab namadi manung hanjana leiba maramna miyamna mating pangba lakpagi changsu yamna nembada natana lengak na midyeng changba watpagi mamisu chawna tai masigi mathakta relief camp ta leiba sing senthok lambi leinaba lengak na tongan ba skill training kaya piri haina lawrabasu mafam asidadi karigumba makhal amatagi training pihaude Napatagi lanjelaktuna Tangjeng mangjingda changjafam lauduna leiriba yumnam ojit kauba amana relief camp asigi awat apasingi matangda palladuna hai Tangjeng mangjingi khunja ayamba lawu singubana sinfam oiraga imung pubu oibana relief camp asi chalaibada yamna awaba mayoknei relief camp ta leiribu singi matik chaba tumpham chafam amata leite laina laicha chandorakliba matam asida relief camp asigi oiriba fibam asi yamna khudong thiningai ni Relief camp asi chalaibada mateng oinabadi haiduna Sugnu Assembly Constituency ki MLA amasung Kumbi Assembly Constituency ki MLA na sial yauna chana thangnaba polam khara mateng panglakpadi leikhre loinana yummai chakpada yaukhiba che sangsing amuk hana tanthoknaba lengaki mari leinaba loisangna thorang torakre mari leinaba DC na su mompak kunlom pirakhiba leikhi adubu leiriba miyam asigi konanaba pirakhiba dinate Hairiba sing asigi mathakta DC dagi cheng hawai thum morok khara pirakpa asinatana atei khudong chaba mata relief camp asina phangba leitri marakta local club sing dagi mana masing mateng pirakpa natana atei mateng amata phangde masigi hairurabadi atopa relief camp amada leiruba yarabani adubu mafam asida leirabadi isage khulda ngehak changlaga khulgi fibam yengba yai haiduna mafam asida khangduna leibani Maramaduna lengak na midyeng changbiduna relief camp asi matik chana semgat piraga matik chaba mompak amadi blanket sing pibiu haina ojit na makhata na phongdorakhi tum macha ba sinai ba phia tha ba se si je khoi da awa bang osele jing matam sida adu kudimak se mayam da pibiu ha ba di khoi ngamja de du nungsi biraga di lairi ba NGO sing mai pu lairi ba puksian sar ba NGO sing ba kari ba khoi go menge orgasu kitang mateng pang bi ba tum macha ba phi da khoi mompak su yaw da ba de sunu sara phi gum ba tha ba leita ba se Kita mateng pang birgadi koi yamna morning thungdra su khram khai de koi leiriba KMC de kitang nungsi penjagani habi wakhalonja koi thamjaningi ado koi nju pamjai se akoi isai khunda sanghan biu saka ma kai koi hajeningi di akoi isai koi yum sabiro segodi post thambiro koi leijage koi isai pham da leijage atopa jaga da leibe koi pamjade simate koi uji leibiri saka asina kitang miyeng changbiraga koi lamnam de yum sabiro lamna koi leijage haba phamse saka ma kai thamjaningi Lanfamdagi thawai hinghorabasu hauzik oiriba punsi marela sidi yamna ningba kainingai gi masakni haina palladuna relief camp asida leiribi ima singna hai relief camp asi miyam puna leiminaba yaba matik chaba camp ama oidabana lanjelak pasing ayamba Tangjeng mangjingi tongan ba yum singda changjafam lauduna leinari masina maram oiraga makhoi lanjelakpani haibada thajadabasu yaudaba natte adubu makhoi gi macha masu singa punna leminaba fangdabagi fauriba chaina adudi kanana su khangba natte lau singu tawraga chajaba aikhoidi handak chahi gi lau uhodrabadi mathang chahi da kari chagani khanbada warabasu wana mafam asida migi lausal chatlaga wana thabak suribani
Isagi iyum amadi wana tanjaba lanthum kaya maina tumna chakrabada kanagi thamoina puba ngamgadoribano. Irang asina maram oiraga pukning wakhal nungaitabagi amadi blood pressure wangbagi anaba kaya amasu leitaba natte. Ana ayek yawrakpada hidak langthak leitabagi awaba kaya amasu mayoknari. Macha masusing matik chaba mi amamam oinaba semba ngamlaroidra haibagi pakhatpasu leitaba natte. Supham nompham leitabagi kangau naduna leiriba asi ubiraga lengak na atopa relief camp singda training kaya piduna senthok lambi leinaba siliba asigum relief camp asidasu sinbirabadi yamna nungaigani. Irang asi laksinduna napat khulda handuna khunda leitaba yadriba fawbadi mafam asida matik chaba relief camp ama lengak na semgatpiu loinana isagi khulda yum sabiduna matik chaba security ga loinana leiba fanghanbiu hainasu lanjelakpa ahal oirabi ima singna lengak ki pukning chingsilakle. Sida mateng pangba laini haraga yengbiramaga dum hangiba hidak langthak haraga yauraiga yauraktega sigumbagi khudongjadaba mayam amhasu lei mafamjina khoina imphaldagi lapna leibanina sigumba khudongjadaba adoki matik leire koigi haibagi di koigi ningba thungdabagi di thungdaba ngata ngaire aduduna sarkargi maikaidagi sigumba kayaje hidigi imphandi yamna lapna leibanina ko mafamjida khoina haidi relief camp hangi bajisu akoina machi haidi punna leiban natarabnina akoina machi khudingi leiramnina moina ju thajabida ba gi mawong ju tum uba male lakpiriba mayam jina ju kayang kuina akoina sarkan akoibu thakpi gani adugi khalaga akoina mafamjigi mingondagi akoina loksan gumba ujaraga adugumbagi khalaga akoina lawkumbaga mafamjida handi yumjiga naknaraga sida wara ju wana leiraga akoina lawsing uraga leibane akhoi angang jinji ki mok tungi khale yumdadi phi kol sahale khoina dum angam ba khara khara di hona me ju loi mai cha aure karim ta sang ba yatre angang ju loi ngau chan nare sidani kai dawra kan corona na kaya ma mangan ngere haji amkali mai thadu amnen lan mangan le angang mangi tra hi chu pa khale khoi gi leifam leita ba ki chu pa khale tumam cha bang khang de khoi ko khan de leita bang khang de ba mi ngang ba ta ning de karim ta wa ngang ba thok tre ba khoi kari ha gi dam na khang je lak tre ba me adun sarkar na mi yang kang di sang haninge yum sa sabira kan lana khoi na pat security force thamaga dum lai jaragi ha se khoi haining ha ba Kuki narco terrorist singi attack tagi thawai hingna ba chalaktuna tangjeng mangjingda changjafam loduna leirabasu matik chaba relief camp leitabana yamna phibam chada ba mawang amada leiri manung hanjin ba mafam oibana tongan ba local club amadi organization singi mateng phangbasu watli masida lengak amadi lamdamasigi pukchel sarwam yamna ahen mamiting changpham thoktabra habase achobo wahang ama oiri ramasigi matangda video journalist Calvin Widrom galoina na paudam jaribi Lakshmi Kongkham Times of Manipur tangjeng mangjing